separate administration gi mangla na ma sagat ba aduga makhoi gi jalengam project ke manungda koki len kaina haiba makhoi na toriba pot mayam sing se semna honok sing se mai thirani haiba pot da ngasai gi peng jo wangang ba khorok ne lawe ana sigi pot mayam sing se aikoina yamna afaba development among asi lai basi yam line tholpuna te adu kokomina amukona fox na arambai tengol na adagi mena pabi leaders mayam atop civil society organization mayam na ngasi de aikoi idea manipur aduga nungsi jana na furup kangrup tongan mayam lerega su constitution gi article 19 da aikoi je loina masina pullaga laiba aduga lo nga aga leiningba furup kangrup amani aikoi di aduga aikoi di santi pambani aikoi di hingsa pamde haiba pot mayek senga takpani aduna sigi pot mayam sing thugaina honar hingsa pamba kangu aduga peace pamba kangu sing sina haiba tare tasengna makhoi gi potu ngak na hona ba hai tare then makhoi na toroma thabak mayam continuing process sat pa yana ba say for example sing the popi thaba yarakta ba yana ba hona rakpa adagi illegal encroaches mayam ama takhairak pache takhairak tanaba makhoi su aikhoi leiri na khangan ba tarok pot ama mali maramdi reserve forest mayam kanjalaga masagi mayum makai sajandana ama matawdana even forest ki ek rules law le mayam thugai ba ara forest dollar ek ta leiba pot khara da ikoi makoi leiba ya sangba ya bagi pot leiba singa du kan thu ogan da hai tare madugi ahen ma mayam am torok khan da constitution gi phajagraba magi kaino mayam si wan thok mayam si mayam constitution zu amu qualification ba democracy one uhanda ba ko yamna makoida yamna autocrat power autocracy hai tare ne makoina chathaning ba chathaning yam dictator pot amada makoina manipur je tawning ba tawba ya ba pot mayam ama chatharak ba tamna yai adu yaragadi makha tana sum tawshalagadi yagani kan kan mong ne so is the example on hai kandi yam makoina irang jarok matung da demand ta wasi hanagi former chief minister N Biren lotho ani subada president rule thamo ahum subada separate administration union territory gi status natraga madugi power kanon piu haiba pot ne makoina talaga laise sigi pot mayam je ani phangabni na ekoi 70% plus ekoi hoji success ore aduna makha tabada hauji simtang phangagadi amuk separate mission phangadi mai pa ani na tawkana makoigi administrative umbrella ngasai toina haijare simadi ko kuki haiba tam sinara kanda masina aki tu jungma mayam ma pholaga phawlakana masi makoi thengnaba ngangwadawa koi manipur da to furu kang pamata leitre even singilam da makoi taminari ba naga sinok sing nabuk tawbu ngamdre habi pot ulakanda ngasai manipur gi civil society organization aso sing se kokomi amuko fox UCM aramai tengol bu oro no da si mayam sing sin tawri thabak torom sing se ariemba tahanna hona ba hai tare aduga madugi pot hona rakpoda tasengna amana leibaki damukta ima leibak iramdam si kannaba aduga isagi territorial integrity si kai biaroi ngakna ba hona ba mayam amaga masigi pot mayam si loina mak thugai rakanda ekoi gi makha da nakoi mayam whether union government or state government or laigadabani praja miyam or koina haiba chatkadabani haina makoina tawbu kangu pruka muknabani na makoi gi thabak si yam koina de chakadabu mande aduna even makoina tawge pot khara mai pa agachu still president rules se extend tawga jo haib tare ko karigumba andak extend toriba tha taruk sida tai trom doi la kadu trom doi extend to goda bisigi manung da ikoi dana parliament session ga loira kanda amu no na government ama semhok da batara gadi ko hoji lai posite semangam dan lairi semhok da batara gadi manipur praja miyam se masigi wakat pham ikoi gi lenga po mihuching leraktra gadi yamna awa ba pot amasu oigani president luna thoina ka chu yam hena kana ba ka chu manipur uba phangde aduna ikoi gi popular government am laibadi praja sing ne install to ji pami base laira kanda ikoi gi mihuching su andaki 2023 gi me hom de thoke ba irang se kari gi thoi bano hai basi chap chano ji de bhab taba hauramane na khalle ko aduna bhab tabiram de ba mayam ama adu madugi singo tamina tarakanda kari gi damakta masi kai de gi thokibano kamai tawno hai potse masi se ningjeng minara kanda matung taba masi lengak sasan troko matam dadi masi thoktana ba hona mina ba masu mathau tai na khale mokoi machen na natraga di makoi machen hunjanna ba langjanna ba leadership pambagi natraga chief minister gi post pambagi minister gi post pambagi MLA on lening da bagi pot torakanda thabak sing chum jatha lai raga di ko masina kaisu kana ba porwai swaizini mayam ne khoi gi manipuri waiku culture laiba lamdam amani aduna si pot amana tawba phaba amana singthana de amana tawba amana singthana na ba honor laiba pot amani ka hainer isi swaidane aduna sigi pot mayam sing se masi koina nga khangna khoi gi lenga ko laibi sing nga sai gi em hungi importance ai haije gi do mihut mikhal aruga miyam gi pot sing se masi gi pot mayam sing si pot si punjana na punna chamina raga democracy gi aseng ba wan thok aduga
constitution gi phajagraba pulliba khoi rule law mayam se masigi mayam se rule of law lai haiba pot kangala kanda aran ba to mayam chap chap punishment pi ra kanda khoi lamdam si pi soiba shanti mo orang no khona da matung ta ba government ama thuna sembir aga su semi ba sing duna masi ningjeng pi ra kanda praja miyam gi sentiment soktana ba thabak thorom sing join to bi ra kana thaja ba tham jage na tragadi ngasai gi even thadau kanguna ada kom kanguna any atoba furu makoi ga chaminari ba furu kran thola kanda khoi gi yasanna ba aduga masai gi understanding am purna ba difference opinion le ba misunderstanding le am ba mayam ama ngasi di thoktana ba hona ba aduga madugi chapcha ba che aduga chi da taraga le ba haib tare sajan ba pot na ta ba mayam am putoktana ngak pada ngasai gi amuk masugi counter tawno hona rei ba how ki people's council gum na tra to to mayam ama sigi cookie gi aduga mala lo singi marum dagi tholok ba haib tare voice mayam duna maduna khoi gi dominate toroga makoi cookie gi ngasai gi pot da thonjal lakanda madugi umbrella makha thammaganda loinamak madugi sasan tawgani chalai gani aduga ikhoine yadraga hatkani tukani kian gani to pot amala ga ngasi tawri pot se masi kedongai da mai papa ngamoi indian law yamna makhut chang pot amani aduna ikhoina just how do udragadi nadraga masi kano law si laite bugumna adum uni mayam na ko ara akai atoi tori pot mayam de sigi mai mana kai si lale na wakat pam sana wakat lagadi akai atoi tori mayam sing dum chapchana law gi matungna ai matungna pharaga war watem ba indian law yamna akan ba law mane na khale example haibu jiri gi mihata moi taruk angang sing hatpa chen bu ena na ani phaba hore dna ko loimak phaba su oisan aduga sumba irang sagali ba tori bu se even india gi manung da malem gi kachil koya da natraga manipur manung leiraga su aduga masi center na natraga union government na tawge de miku khra dum loisan ba ya ga dai khale adu masi loisan binu hono biu aduga popular government na install to bir kanda maru mara tappa aduga ing tappa aduga yamna administration da kaida ba praja miyam ga chapmina ba ya ba popular government na wen ba haibase but union na di state anigi yamna understanding lemina ba aduga leiriba law ain mayam singji rules mayam singi nichina procedure mayam singi kandana thawak thorom singi tawro matam da masi praja singda masi shanti leiba aduga amaga amagi marakta masagi hana chuna ba yana ba karan tawriba mayam singji ngamda ba pot ase law si yam kalala ba powerful oilo matam da oigane na ismai thamjaki